नुपादु कन्न चेलक्पगी सोर थबेत थबेत होली तादा अखोई बेमगी बोर्डो वा फोंग मपुंग फाना ngang ngamdri mapai bungodi langtaknaba sum helai अखोई बेमगी बोर कैदौरे हाइबनो नते नंगबो मुक्ता मयेक सिंगना हायोमी तादा इबेमगी बोर्डु कैसु तोइदोकपा असोपन याउद्रे पाखतलंबा फुनगतलंबा मयामदु सोर सांगना होंदोंगनरई असेंब्रा नंग नारिसिबो मतौ करमदनो तम्मु तासी असेंबनी तादा मोय डीजीपी दुना हैना सिंगना मतम अदु खंगदोकलगा लंबीदु तपथना लागनबा सिनखिबनी अदुगा लाइबक फबना भोरना यौगदबा मिनिट अहुमु वाटनिङैदा भोम अदु पोखाइखिबनी मपाबुं पाखतलंबा थमोय खरा तपथरई हौजिक असो अपन असि अनागी पाउदी करी लै तादा थोइना असि अनागी पाउदी लैती अदुबु मनाक अद्वाइदे लैरंबा मिचम खरदी असो अपन यावी अदुबु पुलिसना हॉस्पिटल दा लोइना पुखरे पाखनिङाइ ओइद्रे नुङाइजरेदा हे ईश्वर नंगबु अइना हन्ना हन्ना थागचरी तालक्तुदा नुपा मयुमगी थौपुबा अहल अहुम गाड़ी थौजलाई अरांगबम अहल अदुना है अगांगसा इसे यौनबा तौरहे अहल यौरए इसै सकपी मयामदु इसै सकपा हौरगले ज्ञान मांगदुना लैरुरबा रोसलिनसु कैसु थोइदोकपा तौद्रे ताबदा खरा मखैदी साफरई निमिदांग वाइरम यौरकपदा सोनी रोसलिनगी लुहोंगबा चटनबा हाइदुना लोइसल्ली थोय कदाइ जतोइनो अदुक याम केरिदुबो ममो नोकना येंगागा खुमाई तामचा ngasiसे आइगी मानबी रोसलिनगी लुहोंगबने चिंखै थांगनबा मिकुप्ता कोकता ब्रजा ताबगुम लेपलंबा खोंफम अदु मनिंगदा हल्ली करी ngasiसे मागी लुहोंगबा नुमिनि हाइबा सोनी चिंखैगी मतौदो नुंगाइतबा फावी माने तामचा केदौरगे आइदी तामचा खंगबै निहुरे तामचा इबानी लाओ हाइबने थेंगे लोइसलो निंगमदबा अमा थमोइदा तारई थोय आई चलरोगेदा नंग अदुम चलुरो सोनी चिंखैदा साउरप तौने येंगई कइनोदा होरेन थेंगा कांदा कमाई थन हलकदोइनो लुहोंगी बोर्डसु तराई तराई बनती मी इम्फाल वेस्ट के एसपी ने सोनीगी वहाइदु ताबदा हेना थमोइदा अवाबा मई अमा हौबगुम मचिन तुम्बा तेंजैना थिनबगुम थोखरे लेपलंबदगी फमथखरे करिनो अइना तौरिबसिबु चुमलिब्रो अइसे कयादा वाखन थेनख्रबा मीनो ओह नाहा कोइरेको सोनी पाखतना प्रब्रब चेंसिलाई तामचा कैदौरगेसे इसी सेप्ता थक्सिलो अदुगा ज्ञान ताना फंबियो चिंखै निंगमदबा पेंदबा मराल मयामदुना मैरिक पीदगी मैजाव हौना थमोइदा लाव खोंगना ngangna चागलले थोय आई हिनिंग्रे आई सिनिंगे आई मुक फत्तबा आई मुक वाखन यावदबा सिबु मालेम सिदा लैरमखिद्रा आई सिनिंगे सोनी दी पाखतपदा लोइरे तामचा कैनो तौरिबा मतौसिबो आइबु ज्ञान अमता ताहलो चिंखै सोनीगी मखुत्तु चेना पाइसिले थोय ऐसे मीनती ऐसे सादगी सुहेना तोनबा जीबा हाइबदो ओइरे आई नंगोंदा करी हाइन हाइगदबनो आई खंद्रे ऐसे पाप चामा चामा लंगसिलबा मिसक हाइबदो ओइरे चिंखै मतोमदा पंगांगदा ngangi कपसु लाउना खोंगना कपली तामचा यारे हौखिबा पुमा काउथोलो हौजिक्ति एखोइ मफमदसु लाले हाइजरेदना थोय लाले हाइजबा मफमदना हेना हेना इरा लंगसिले ऐसे मिहातपने मिहातपा चिंखैगी वाहाइदु ताबदा सोनी मसा पुंबा तू चुंखिबा खंगौदे अंगकपना पिक थल्ली तामचा कैनो नंग हाइदुबो हायो कैनो हाइदुबो खांबा ngamdraba pirang sinthara'i चिंखै सोनीगी मखुत्तु चेना पाइसिले अदुगा ngasiगी mahakna tawkiba plan pumnamak amata chithadana tamai थोय आई बुंगाकपियो आई हौजे करी तौगदबनो आई हाइफम खंद्रे सोनी चिंखैगी वासिंग तारबा मतुंगदा चिंखैना पाइरंबा मखुत अदु फट कंथोअगा फुक हौगलई अदुक यामना पुकजेन पिकपा मीबु कैसु लैतना खनबा माने नोइदी साने मी नती हालो आइबुसु हालो नखुतु पेन हालो सोनी अंगाउबी अमगुम चिंखैगी मसादु नोमदुना कपई थोय आई हौजे कैदौ हाइबनो आई पुमनमक यारगे आइगी इरासे
mafamda haijaruge haujikti ai mirot oiraroye Soni chingkhaida pendana sukto aga yengai pirang lakta singnaba amaga loinana hairei mi amagi punsibu kaisu leitana khanba yumsida aina lairubagi kanaba karino minungsi atuk leitaba mamang thakta nangi namana aduga ngasina amuk nangmakna masira no imugi naramchat nakhoi gi thamoida minungsi haibado machet ama phok yaudrabo khomo karigi to mina lailino chingkai haifam tawfam khangdre kapanatana magi upai lejadre Soni sauna amuk makha tarai aina tamjabu aigi soni khanal achakibane adubu na hakti mi fatta mi hatpa oiramle ai mafam asida mikup ama fa ulaining ai bo arobino ai mapoksi magi yumsida amok hala aroi sauna fi ama insilaga prapap thoki chingkai khamba sungamda thoi nangda su ai bo amu chalo chatkro nakhoi loina ai kanaga supun ba pamdre ai sikivane na pare chingkai ka adu dalai ba pumba mathang mathang thugai ba horai po thugai bagi tarak liba khonjel duda lata prap chensilai haima kaino tawriside loina mangba tare natti karino ibungo nangna tawrisibo chingkai lata changak paduda hena sauning ba henkhre pairam balikni glass adu wall da langduna thugai aduga laurai changakano nangna igi pulsibu lekha ta na mangan bane ai ngasidi asiba mi ama haibado oirabane nangdi mi nati nangdi hinchabi mahupubi linamomne lata pakhatna machagi manakta prap changai bungo karino nangna namai ngoda hairiba wahai adubo pumna bagloi batare nangbo mukta fathau kai daurage chingkai hena sawba hengalai kari nangbo igi ma pumna mak nam thakni oidabane aigi ma laiti aigi ma di sikrabane nangdi mi bu ka shulaitana paisa na leiba ngambi nangi langda ngasi di ai busu thore dana bungo korokano nangai ngonda korokano nangai go mari ka shulaina de ai su linna mom nanga lai mina do sharuk yumsa thado ga chatkige nang lungai na na thamta le hawro chingkai sauna gari du thauduna thoglai lata leklambadagi famtharai he sor nana ibu yengba ngamlibro aina lankiba kaya aduna ngasidi aibu hena awaba pirare ai hinglubagi kanaba leitri aibu su lakshan biro somda marang tawduna kaina ke basu losilakle lapna dolgi makhol amma tarai rosin thamoida langtaknaba pakhatpa ama phaurai mayamdu mahai bor yaurak haiduna chenthoknarai chinglemna chumpiral charaba fiber murti lakta sana machuna mapan oiba koket aduna hena magun hapli gari dagi tapna kumtharai aduga rosingi mamana borok patholai aduga bor senari baduna senaduna borgi famfamda ningthina phamhalli magi lakli be escort sing aduna nageta lepli khara amana mapanda chaithokduna asoi angam yauduna bahaiduna cheksinna senari ngayak leiraga bor thokpagi matam yaurakle poirei masadu thakatpa pakhatpa kaisu phaude dumina momo nokna adumak normal oina lei bor tholakpada tilamiba miyam aduna machi masi sonaba ngangna bahaurakle ngayaki matung kaina thoklakle yengbada kumai haibadu oire amana tade amana hende kundo hukpa haurakpada nakanda famliba mayamduna laukshilai poirenganba ikaigadra hairaga rosinda kundo hukpadu loibaga piktakna tungtak tawbina tonda tapna si ami ahuba kanana hena lauksilai rosindi ikairaduna mamaidu lukthakre asumna luhongbadu asoi angam yaudana loishankre nupi thinbagi lakpa miyamsu mayumda hanakre nupa mayumda lairamba mayamsu loina hanakre rosin cha ising chaba loiraga magi kadi chariba singdu loishilli aduga siriba khuji kudo mayamdu mirror mamangda famduna laukthoi poirei tapna changaaga roslin bu tunglomdagi konshilli ima kainoda khangemi
Poirei momonokna Rosingi nakong mayada tapna hairei. Kaino aine napuroibane. Adok thina khangiduna kaigino. Rosin aina na khumai. Khangrade mana tumina changaaga. Si hairaga Poirei na kolambadu tapna inthoaga mamaidu sat onsilai. Aduga Poirei gi thabakta oinarap tawna tapna sui. Poirei di Rosin na adumainaga oinarakpadudadi thamoiga mapanda thokre. Rosin gi makutto tafai. Aduga lukthaduna laiba maithongdo makuttuna tapna hugatlaga nushina momonok na yingzei. Rosin gi mitlu anidagi pirang sintarai. Bam kadorage. Ngasi ibani gi nungaiba numisida kaigi kapino. Adumai taunuse. Rosin Poirei da tapna konshili. Dada ai ngasidi ai dadagi mafamda mai thire. Nahaki nushibana aigi thamoi bu joy tawkhre. Aina nangi thamoi masa khangudabana nafamda haikiba ngangkiba pumbudo aibu ngakpiyo ko. Ngasidi dadagi nushibana aigi anauba punshi lambida khongthang ama thanghalle. Aibu punsigi thadokpinu ko. Poirei su Rosin bu chena konsili. Bam kaigino nangna dumai kapiduba. Hawjikti aise nang khaktagi oirabane. Aduga nangsu ai khaktagi yaraba. Poirei na Rosin gi mamaida paiduna nushina momonoi. Aduga nushina Rosin gi laibakta chupirei. Rosin ikaiduna mamaidu Poirei gi mathanungda lotkre. Poirei su momonokna Rosin bu mathada konshili. Anidugi nushigi ipaki tanthadu kairani khanbanara ahingi kaujing harau niri humba malangba pumnamak chek moklaw rakhitre. Angan ba yukni Rosin ngantana makeup tholai. Hagotlagi haina yengthuklubada nakanda Poirei nganba nungaina tumnuna laibadu ubada momonokna yengzei. Aduga tapna hawgolai. Ayuki waishit wairam lushillaga iru maithazaraba matung korauhanba mahakpu pukning chetna khurumjare. Manemi bema thabana tumba hawgolakpada mamongna dumaina duk thangbai thanduna lairambadu ubada nofe tawjei. Bema thoibia kaigino nangna aduk ngana hawgolidubo. Rosin du hek yengbada yumgi yumburenbi amani mipum khudingmakna hainagani momonokna ing tapi maithongni. Ima kaisu ngandeda ado ima iruzanaba ising thamjaramabane. Phare phare ima su hakchang singduge ibungodu hawdu yahu yam thengmani. Hoi ima. Rosin moigi kada lai ningaidana tumliba Poirei bu masa nomduna hawdui. Dada tabro se hawgoloba pungsi thingzilai. Poirei nganba uiri uiri mamit pangakpada mahangda leptuna lairiba Rosin bu ubada uiramba mamit adu khangpang pangthoaga yengi. Dada kaino dukmonna yengbiriduba. Poirei nganba mamit adu makhutuna amuk hanna noiduna yengi. Masibu aigi nupidro. Dada yareba khaidana leiranu hawgoloba. Rosin fat onthoaga chatke tawbaga Poirei nganbana makhut adu pairaga chingsili. Kaino ayuksida petpa petpa ngangaga chatke tawride. Rosin mamit anidu lauthoaga yengi. Aidi hawgolo haiba khaktani. Adu oirasu yade. Rosin Poirei nganbana pairiba makhut adu lauthoknaba kanna hotnai. Ayuksida tallihe ima hoi changadi soidana chopnarani haiba. Poirei momonokna changoi gaisu moina hena khangine. Yare masaksiga kadom daino khangaude memi sat haijilai. Ariba tumba hokdokpinaba lairadi hawgotladana. Poirei Rosin gi makhuttu pairaga oinana lairabaduda ma oina ikaire. As aidi siredana ngantan hek chopi ai ngamjararoida. Prak prak chenthokre ikairaduna Rosin su famlambadagi hawgolai. Aina ngasana haidro si thokarina ikaibana loire. Bam kaim khalono aikoi atombigi mo nangna khangda tawrine. Yang wali
Mathang mathang yam urakini. Sumi kairadi lasta nang nathanta room tongan ge harakani. Ho ado yare ba. Hagot piroba. Ai imaga thabak kita losilukige. Roslyn momonok na yenglamlaga thoglai. Poirei su hagotuna washroom changaga iru maitha jathoi. Roslyn tholakpa uvada memi prap prap nang horori matagum kaurai. Inama nate madam aikoi tamo hagotkraba. Roslyn memi gi chamjaba mataududa momonok na khumai. Memi inama dum kaubo sidi yumne lao lao inama ga punna breakfast semurase. Memi di Roslyn da inama kau harakpaduda nofet ka tauraga prap prap changsilai. Ado inama aikoi tamo se aina nahan kai ariba kau baneba. Ado ngasidagidi ay aikoi tamo se anau bahaina kauradoini. Tanjaduda poirei sutoglai. Kaino ngangbia nangna mo adwaida ngangdala lairuduna college chatloidra. Anau ba ngasidi chatloye ay yam wari ngarang luhongbagi ko chen bada. Poirei ngakna mamit anidu lauthoklaga yengi. Kari bozikida anau bahaibra. Hoi anau bahaiba. Aribadagi anau basindu e. Machin manaugi mataududa Roslyn momonok na yengi. Poirei na Roslyn da sat onsilaga among hairai. Bam, aikoi tombise aina ngangbiya kaubane. Nangsu adum kau yabane. Masi angangse wa ngang khradi pura khadangse khu yodri faune mana ngangdusi. Memi mamit mana lauthoklaga mabungda yengi. Kari ai se pharasu phatrasu SPM agi machanupi. Aina waya ngangisa mi ki halini. Aina tumin mona sengau lakpi oiradi mini hanjila oidra. Roslyn nokning ba shum helai. Aduni chummi aikoi tomina haiba. Ina masu yai. Aduneba aikoi tamosa kuina pakhang oirakpagi makoksi koling karabani. Poirei animakta paina yengai. O noigi se nupi masele kaina yamka khanari ne. Fai aisu ichanupa ama poki khangni aigi support lainaba. Mathong chadaba ngangni ngangloi khangdaba memini. Ai dingam jararoida. Ariba nangna poktoiro na chanupa duba. Roslyn di ikai bana loire. Mamit tu paina poirei nganbada yengai. Poirei nganbadi ikai ba faurakpagi sauksinai. Taning dai kaya ngangno siba. Sono oine hek tauradana. Wari nungairingai talaktuda call ama lai. Poirei satlauna paikhatli. Hello, DCP na. SP nang hosimak aigi nakta lakadabani. Yes sir, ai lakjarage. DCP na. Phare, adudi kuira anuka. Ai nangbu ngairamge aruba thaba amagini. Yes sir, kari karamba wafamgi oibirabano. DCP na. Ngarangi bomb blast tuda chenaba ama aikhoigi khutta laire. Sir, DCP na. Pumnamak chingkhaigi khuzin tharang oigani. Chap chabadi khangdri. Adubu 70% di confirm oire. Maka taba pau khanasi. Furniture ai laknaba tawjarage. DCP na. Phare thame ko. Yes sir. Call do thamkhre. Poirei nganba mamai mamit ngaksingang shilaga maya chiktuna machinda soli. Kari handaga mukshu nangna shinba khuzin thawra. Phai haujikti nangi numit sure. Chingkai aina nangbo. Roslyn ga memi ga su pakhatna changsilai. Dada kaidawba yaurage. Thama kaidawrage. Makoi pumnamak pakhatkini khanduna sorama hontoklaga taptharai. Kaishu tawde. Ai haujik DCP na kaure. Chanaba tawge. Aigi dress hongnaba amta lao. Hai dada. Poirei dress honglaga praprak magi scorsing duga thokre. Roslyn thamoida chingnaba amadi tahori. Matomta khalai. Dadana ukhiba maongduna kari. Aduga chingkai haribasina kana. Aina khaliba wakhal sibu chumedra. Poirei DCP gi manakta praprak changai. Sir, ahanbada salute tawi. Aduga good morning sir. DCP na. Morning. Lao pamusida. Sir, haujik chingnaba ama laire haibado. Aduga unaba pami. DCP na. Yani unasi. Mangondagi akupa marol khangdoknaba hotnagadabani. Sir, adudi kadomdano haibiyo. DCP na. Room number 29 da chalo. Machin jumhalo. Yes sir, thank you sir. Poirei nganba DCP gi room dagi thoklaklaga room number 29 tamna lai.
Room adugi thongdu hangdokpaga henba famduna leirammi. Poirei nganba yam angakpa ama faukre. Henba nangmakna su asuk yam thajaba mangba. Mamaida thazilli. Sir, aina nati ay yaujade. Poirei nganba henbagi khadangdu pairaga mangaktu thangatli. Adudi hayo kanagi khujin thorangno. Sir, ay haijage. Aigi thawaidadi kanbiyo. Sat sat hayo. Henba poireida pakhatuna haifet yengai. Aduga tapna hairei. Sir, chingkai nani. Poirei magi revolver du lakthoaga henbagi makokta nammi. Adudi hayo. Mahaki leifam khangbra. Nang takpa ngamgadra. Nongmaiga puthorakpadudadi henba pakhatpa henkre. Sir, ay haijage. Ay asengbada haijage. Aibo mukta kanbiyo. Henbana haukibada taukiba plan pumba tamthoi. Poirei sauningba sumhelaktuna henbabu mangak paiduna induna puraklaga chingkhagi yum tamna lai. Poirei nganba geta gari khamaga magi scorsingduna yum manungda thonjinkre. Yum sibu kana lege ta dabramta thugairaga. Lata leiramliba police mayamdu uvada pakhatpana lawai sam chap yungi haiduni. Kari ibunga kanau na bigadabano. Oi nachanu pahuran ba mihat pado leitra kauthoro. Poirei prap changsilai. Phajana haiba yadra. Ima chingkai si mangak yam haigatli. Maralgi matung ina lakjabane. Kona wari sarase station da oina lakpiro. Policing aduna chingkai bu puduna chatkibaduda launa khongna kapai. Chingkai di wang tangangde. Policing dugi mang thaduna mamai non tharaga chatli. Lata imung da prap changa aga phone duda yauriba Sony gi number da call tawrai. Somda Sony mayum da halaktuna laibadu mama ibe masu nungai jaramde. Mama na bema nangbu kari maram gino ima da sing na hayune. Hauzik angang na trabani ne yum pan bai base yamna lubani. Laiminarabadi ngahak sauna bahuna sani ne. Maduna tungkoina laknabadi yaroi. Ima ayumduda amuk hana chatlaroye. Mamana ibema madu oiba yaroidaba wafamni. Nupigi punsidi mapuroibagi mityeng makhada leibaduni. Mapuroibana yengbidraba nupidudi samasnasu fazana hainadi. Minasu fazana ubide. Gyan ta koi bema. Ima ai wadu makhata banandre. Machindu melaga washroom da prap janki. Mama ibema gyan tare. Chingnana ngahak tumina leptuna lay. Ngahak leraga Sony mamai mamitu humang taithoaga changai. Ibema ima wa haige. Nang ngahak tang leramo. Makha thangbagi Narrator do amukta kauruge. Imana chingnaba amalay. Sony du mangak tama hairai. Mama chatkraba matungda wakhal khalai. Karigumba ai mama oigadawri hairaklabadi ai kari tawgani. Ai yumduda amuk chatpa taribra. Mama ibe masu Dr. Ritabu puduna changai. Lao changao. Ibe mase masa singamdaba aduda amukta yenghangana tawbani. Yani domcha ai yengjage pakhatpiganu. Ngahak yenglaga Ritana Sony da nokfe tawrai. Aduga mama ibe mada amuk onsilaga hairai. Indomcha pau nungai bane imung mi helani mama oigadore. Sony haraubada loire. Mama ibe masu maithong makala amna noi. Ibema asengbro nungai zareda. Hoindomcha hayengse clinic ta haifet lakpiro. Aduga chaba ya yade haibada adu masu khanarasi. Sony mamono na khumai. Hoi. Dr. Nupi dusu chatkraba matung Sony mabukta pairaga chingkai bu ningsinglai. Tamcha matam kayadagi sagat chakhiba manglan ngasidi mangfaunare. Asuk nungaiba mikupsida aidina naktagi lapna leire. Khanghaudana milu anidagi pirangsu sintarai. Talaktuda kola malai. Sony yengubada maneboki oirami. Paishira pairushira khalingaida phone tu tatkre. Amuk hana lai. Handakti paikhatle. Hello. Lata pakhatna kapaga hairai. Bema ima tokphom khangdre nang yumda lao. Nangi tamcha asu police na puduna chatkre. Wahai du tabada Sony pakhat pe henman kidana
tarang chakre khare tam chaba somda lata do kol du da ngang li haibatani masa fo gyan ta tre chatkani ai hauji mak chatkani ichagi punsibu kan biu ai jarugani pumna mak aina thoon bani ai gi rali ichagi marana ti kaplambadagi fuk hagatuna SP gi yum tamna lai geta security sing leirami kana una bigidabano ai SP sahib amuk to unajage ai ko shorde halaktriye ko na unabiro ibungo nakhoi gi madam do oirasu amuk to unajage ine ngarang lu hongbagi ngasi no gan bane mama macha unaba lakbagi hankibada ngairi ko na lakpiro lata makut ani lona duna security sing du da haije ibungo ai bom to na hanbiu imana khoi da haijari security ama prapap changai Roslyn mangonda mayam la ambagi famlam bachai ram mayam du lushelli madam ahalama ka shar unagi haina lai ado koi shadi halak driver bane aduda ahaladuna madam go nagi hairi changala u haibra kanano halai sibo nupira nuparo changala u hoi madam thazala age nupini security adu thokraba matungda lata tapna changai chawraba wanglaba fajaraba yum aduda mangak thangatuna khoyeng yengi Roslyn ahalamana koilei leiduna yengmaduda kanauna bigadabano